Tha asigi Ningthoujam Tengnoupal District ki Machi Police Station ki manung channa leiba Penjang Manak ki Genjang Kuki khul dagi Kuki Khutlai Paiba singne attack chatharakpadagi khul ngakpagi thoudang loubada nongmei maru na panbadagi Soktuna Raj Medicity da Layeng Chathariba Ningthoujam James da CCIAN Forum Peace Committee na shel oina lupa lishing gi Tengbangkhre Tengbang adu CCIAN Forum Peace Committee ki thomi singna Hairok Part 2 da leiba James ki yum da hakthengna na chatuna imung manung gi miyoi singda khutsinaki Tengbang khongchat aduga mari leina forum asigi convener angom chachingkhaina hai malem gi oina military power da khwaidagi chawba lebak singi manungda mari subada leiriba India gumba lebak amana Manipur da thokliba chahi ama fazilaklaba irang asi loishinba ngamdaba haibasi angakpa poki matam khara tumina leiruraba matungda hojik amuk Kuki Khutlai Paiba singna tongan ba mafam kayada attack chatharakli potha chatharakliba attack sing asi kanagi thawinsina chathahalibano haibasi ngasi di achaw wahang ama oirakli haina su mahak na makhatana phongdokhi dag mafam khara da kuki singna dandarak la haibagi pause koi lambi da thengna jarai tajarai asuk sang na chatharakpa lana se nasung dana asuk saw yang thraba army ki strength leireba lebak sida Manipur gi sumnagi 2011 gi census ta 28 lakh aduga hauji approximately 32.4 lakh katang legina haina thajari population asigi pick khaba lana se loisin mangam da base mase ekoi gi maikai dagi CCIAN Forum Peace Committee gi maikai dagi su yamna nungnam ba poi mase tawge yauna tawba khar leireba hai wahang sigal hoina na adugum ba sokpanang ba inaw sigi damakta ekoi CCIAN Forum Peace Committee gi maikai dagi layeng da mateng hoina na ba angam ba sen ka pangu lak sabani